Punsi Isel Channel gi news update mayamu taramna okjare hojik fawbi oiba update sing mayam gi mafamda thamjare ngarang numidang pung 9 adwaida Mizoram lomdagi passenger puraga lakpa bolero pickup ama Sisipur Swangdo area da accident thokpadagi mioi manga asopan nangkre haire North East Mitop sangsilakliba ase makhoi gi safagadaba punsi marel ama yengba lakpa nate India bu ani thokna Thugainaba strategic oiba khongthang amani haina Tamil Nadu gi governor R.N. Ravina phongdorokle court ki rai amana manipur gi irang asitho alapane haiba Amit Sahgi statement ngasisu hongdre kanglop ani gi marakta leiba thajanadaba ase koktuna athubada ingtapa laklagani haina Amit Sahna phongdorokle kanglop ani gi marakta leiba thajanadaba ase koktuna athubada ingtapa laklagani haina Amit Sahna haikre manipur violence ki matangda Union Home Minister Amit Sahna kanglop ani gi marakta leinariba Thajanadaba koktuna athuba matamda Manipur da mapung phana ingtapa hanjilagani haibagi thajaba phongdokre amaromda Manipur gi irang ase court ki rai amana thorokpani haiba Amit Shah gi statement ngasisu hongdre Kerala gi Kochi da leiba Lulu Pologati International Convention Center da ngarang pangthokiba Manorama News Conclave hawdopagi thoromda Union Home Minister Amit Shahna mathaki wafam ase wahang amagi paukhumda phongdokladuna mahakna hai Manipur da BJP lenga lakraba matung sahi taruk state asida bal laikide strike laikide amade ethnic violence amata thokide adubu court ki warep amana Manipur da kanglop ki oiba hinsa gi thodok tholakibane Manipur violence ase dharmaga mari amata leinade masi ethnic violence amani hainasu phongdokhi Amit Shahna makha taradana maru oiba opposition party am oiba Congress lenga ki matamda Manipur da hena sathiba ethnic violence sing thokhi हिंसा के थौदोकसिंग अदु सही अमा मखाई नत्रगा सही अनि मखाई अदुमक चथखि मसे पुनमंगना उखरबने हौजिक मणिपुर गी इंगतप्पा हजिलक्पा हौरे हाइबो वफम थमलदना अमित शाह हाई मुक्नरिबा कम्युनिटी अनिमका यूनियन होम मिनिस्ट्रीना तोंगान उनदुना मरिरक वारी सनखरे अमदि अपुनमगी मिफमसु पांगथोखरे अथुबा मतमदा मणिपुर दा मपुंग फाना महौसागी फिवमदा हंजिलक्पा ngamlagani अखोइगे अहानबा पांडमदे इंगतप्पा हंजिलक्पा हाइबसने मदु हौजिकति फंगबा ngamlakle लैंगा असिना अवांग नोंपोक लमदमगे लालौलुप सिंगा एग्रीमेंट कुनगी मतकता साइन तौनदुना मियोय लिसिंग 10 रोम खुलाई थादोक्तुना महौसागी पुंसीदा पुरक्पा ngamkhre अदुबु खुलाई थादोउ यादबा सिंगदे वारी सनबो ओइथोक्ते लालौबा सिंगना खुलाई थादोक्तुना कॉन्स्टिट्यूशन गी फ्रेमवर्क मनुंगदा लाक्लबा मतम अदुदा वारी सनगने हाइनसु महाना फोंदोखे Delimitation ga mari lenana hangbo wahang amagi paukumda Union Home Minister Amit Shah na hai delimitation gi matangda Tamil Nadu da singnaba amadi sarangnaba thualiba adu tasengni umpham yaudabane delimitation gi matangda state asigi miyamda singnaba ama pualiba adu tasengna state asida paksana senja tumja gi thabak chathariba lo leitabaga pangkhak oiriba pumnamak adudagi miyambu na thaiduna thamnaba thawrangni amadi state asigi chief minister na mahaki machanupa bu chief minister ohenba yanaba honarakpane लेबाक असिगे ओइना मिकोक थिबगी थबक कुमजा 2027 दा मपुंग फाना लोइसनगने मिकोक थिबगी थबक लोयरबा मतुंग डिलिमिटेशन एक्ट इम्प्लीमेंट तौगने लेबाक असिगे साउदर्न स्टेटसिंग दा डिलिमिटेशन गे थबक चाथबदा अरानबा थबक अमता तौरोय हाइनसु साउदर्न स्टेटसिंग गे वोटर सिंगदा माकना थाजबा थमखे हंदक पार्लियामेंट की नोंजु मिफमदा लेंगा के माइकेदिगी पुथोकेबा कॉन्स्टिट्यूशन 130 अमेंडमेंट बिल 2025 यूनियन टेरिटरी अमेंडमेंट बिल 2025 अमसुंग जम्मू एंड कश्मीर रीऑर्गेनाइजेशन अमेंडमेंट बिल 2025 के मतंगदा हंगबोवांग अमगी पाकुमदा यूनियन होम मिनिस्टर अमित शाहना लेबाक असिगे मियोय अमतना चीफ मिनिस्टर मसा जेल दा लेरगा लेंगाक पामलोय प्राइम मिनिस्टर अमना जेल दगी लेपाक ngak पामलोय लेबाक असिना निंखा तमखिबा सही 105 असिदा चीफ मिनिस्टर कया जेल लेख्रे मकोय लोइनमक जेल चंद्रिङैदा फम थादोखिबा ngakतने मरम असिना जेल नुमित 50 बु लेरबदि मिनिस्टर फम लौथोकनबा कॉन्स्टिट्यूशनल फ्रेमवर्क अमा दरकार ओय हाइबा वफम थमखे कांग्रेस लेंगा हलकपा हलक्तबा बीजेपी ना लेपकदबा नते कांग्रेस ना लेपकदबनि हाइना ओ इबोबिना फोंदोखरे 2026 फावदा स्टेट असिदा डॉक्टर की प्रेस्क्रिप्शन याउदना फार्मेसी सिंगदगी हिदाक लैबदा अथिंगबा थमलगनी मणिपुर स्टेट फार्मेसी काउंसिल न सेंदना नोमगी ओइबा कंटिन्यूइंग फार्मेसी एजुकेशन प्रोग्राम अमा ngarang pangthokre kumja 2026 फावदा स्टेट असिदा डॉक्टर सिंगी प्रेस्क्रिप्शन याउदना फार्मेसी सिंगदगी हिदाक लैबा अथिंगबा थमनबा थबक पाइखतनबा मणिपुर स्टेट फार्मेसी काउंसिल न होनरे प्रेस्क्रिप्शन याउदना फार्मेसी सिंगना हिदाक योनबा थेंगनरबदि लोगी मटुंग इन्ना सेराक फंगबा याय हाइना काउंसिल असिगे प्रेसिडेंट बसुमनी ना फोंदोखरे
Government Polytechnic Takyalgi Auditorium Hall Pangthokiba program aduga mari lenana Rajkumar Basumani na hai Logi matung inna pharmacy amana doctor gi prescription yaudana hidak yonba yade. Pharmacy Practice Regulation Act 1948 ki section 42 gi matung inna doctor gi prescription yaudana pharmacy amana hidak yonba yade. Ek asi kumja 2015 da amend tawduna ek asi gi section 42 gi makada pharmacy amana doctor gi prescription yaudana hidak yonba matamda tha taruk jail da leiba amadi lupa sangwa dagi lising ama phawa fine thianba amadi animak tohonba yai. Hariba ek asi kumja 2023 da hena pakthok chawthok handuna Jan Biswas Amendment of Provision Act 2023 ki makada pharmacy amana doctor gi prescription yaudana ida yonba tarabadi ahanba conviction da tha jail da leibaga loinana fine oina lupa lakh amadagi tadana pihanba aduga ani suba conviction dana tha jail da thambaga loinana lupa lakh ani dagi manga phawa fine thianba haire. Mahakna hai Manipur gi oinasu hariba ek ase extraordinary gazette notification thoktuna chanaba hokre. Ek ase chanaba hokrabasu implementing agency oriba Manipur State Pharmacy Council gi manpower watpana thabo oina pangthopa ngamdana lakibani haina phongdokhe. India da tarif thamjinba Trump gi afaba oiroi haikre. UN da America gi ambassador oina thabak toromba Nikki Haley na America gi Donald Trump ki lengakta warning tawraduna India da tarif thamjinbagi thawong asi Trump masamak amadi America gi oina afaba oiroi haina phongdokre. Trump ki thawong asina India amadi America laipak ani gi marakta lainarakpa sahi kunma gi afaba mari pumna mangkhragani. Maram aduna India da Trump lengakna tarif sada yangkai thamjiliba asi handokpana asumba khongthang oigani. America na India da tarif thamlaga China da tarif thamdaba haibasi Trump lengaki nunggi oiba wakhalon pumnamakna khangi hairi. Manipur da COVID-19 gi laisati ingthakre dengue gi case ti asum wangkhalakle haire. Manipur da COVID-19 gi laisat tapna ingthakre ngarang su positive oiba mioi amata thenakidre adum oinamak kangna sandokpa dengue laisati asum wangkhalaktuna haukiba pung kunmari gi manungda Imphal East amasung West district ta mioi ahum punna taruk dengue positive oiba thenare haire. IDSP dagi phangba khwaidagi nowba pawgi matung inna ngarang su COVID-19 positive oiba mioi amata yaukide. COVID ki active case ama leiri sahi asigi oina COVID ki laichat ase punna mioi sahunga humphunithoi yauki adubu misi minana singbadi ama phawba yaukide. Marak asida Directorate of Health Services tagi phangba pawgi matung inna kangna sandokpa dengue gi case ase tapna wangkhalakle. Haujiki matam asimak dengue lena sandokpagi matamni. Haukiba pung kunmari da Imphal West amasung East tagi punna mioi taruk khak positive oirakpa natana atay report leitre. Adum oinamak sahi asigi oina Imphal West khaktada mioi chaniga kuntaruk positive oikre. Pung kunmari gi manungda mioi ahum dengue positive oirakhiba asi tharagadi district asigi oina punna mioi chaniga kunmapan dengue positive oikre. Imphal East ki oina pung kunmari gi mamang phawbada mioi 32 positive oikhe. Aduga nauna oirakhiba mioi ahum asi tharagadi mioi 35 positive oikre. Thawbal district ki oina dengue gi case masing kun sukre. Bisnupur district ki 13, Kakching district ki 3, Senapati district ki 5, Ukhrul district ki 4, Chandel district ki 2, None, Teknopal, Susampur, Kamjong, Kangpokpi amasung Tamenglong district ki oina mioi amamam positive oiba thenakre. Pawasina makhatana hai state asigi oina ngasi phawbagi manungda mioi 319 dengue positive oikre. Dengue na naba mioi ama laikhidraba mioi adu Bisnupur district ki mafam amadagini. Kangna sandokpa makalgi anabo oibana amasung ayuk nungthilda sikpa Aedes haiba kang makal ase laihandanaba amasung sikhandanaba section thorang lokutpa haibasina laina ase thingnabagi khwaidagi farba pambai oire. Maram aduna ising tungsilaga laiba mafamsing laihandanaba akhang ahisingna haire. Prithvi solar system gi wangmadagi alien gi spaceship oirangmani haina thajaba posak ama paisilakle haire. Prithvi gi leijariba solar system gi wangmadagi alien gi spaceship oirangmani haina thajaba posak ama pungda kilometer la anirom yana lepa leitana paisilakle. Scientist singna paisilakliba sakangdaba posak asigi maming 3i natragana Atlas haina mingthonkhre. Hubble Space Telescope tagi yengbada atopa solar system amadagi khongjel yangna paisilakliba alien gi spaceship ni haina thajanariba sakangdaba posak ase interstellar pin hairaga sukhangnai. Asigumba sakangdaba posak ase 2017 da AI Omuma amadi 2019 da 2i Borisov haina mingthonba interstellar pin ani paidana satkibu ukhe.
Sydney University Radio Astronomer Dr. Lallongni फोंदोरपगी मतुंग इन्ना हौजिक पाइसिलक्लिबा पोचक असे कदाइदगी लाकपनो हाइबा सबसाना खंबा ngamdre अदुबो पोचक असे पृथ्वी के सोलर सिस्टम की वांगमदगी पाइरकपा पोचक अमनि हाइबदे मयेक सेंगना खंबा ngamle सकंगदबा पोचक असे सही असिगे हौखिबा जुलाई 12 दा खंबा ngamlakibane Hubble Space Telescope tagi yengba matamda pochak ase apikpa arangba pinpoint ama oina uba phangkhi tapna mangan thokna khonjel yangna paiba pochak amani haibasu khangma ngamlakibane Loeb gowa scientist amana pongdorokpagi matung inna numit ki maya nakna paiba pochak ase nuclear energy sinaduna paiba spaceship ama oramba yai alien gi spaceship oramba yai haina thajanariba sakangdaba pochak asige pakpa chawba se kilometer 5.6 lom oigani haina panare Sakangdaba apaiba pochak asina pariba khongchat asigi matung inade Mars planet amade Prithvi anigi marakta paiduna chatkiba yai adubu sabchana haibade hojiksu ngamdre haire